이따 보이니 이따 정오 결혼 갑시다. 보비 너무 꼴다 제대로래요 되나? Ôi kaka, Delhi đây thôi bậc nhung gắm ra trăng rồi, quarantine center cũng đầy. 일자리 감다고. 14 days subaga yum da dum hale. Sample budi lahore raban. 이따 보비시 여름이나. 여름이니까. 까보고. ꯈꯨꯜꯂꯦ ꯀꯥꯃꯤꯁꯤꯡꯁꯦ ꯀꯤꯅ ꯀꯤꯒꯜꯂꯤꯕ ꯑꯩꯗꯤ ꯃꯋꯥ ꯑꯝꯇ ꯂꯧꯕꯤꯗꯦ ꯈꯨꯜꯂꯦ ꯀꯥꯃꯤꯁꯤꯡꯁꯦ ꯁꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯀꯤꯅꯈ꯭ꯔꯕ ꯖꯥꯠ ꯑꯣꯏꯔꯦꯕꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯤꯁꯤꯡꯁꯦ ꯑꯩꯕꯨ ꯎꯕꯗ ꯊꯩꯔꯕꯨ ꯆꯠꯂꯤꯅꯦ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯅꯗꯤ ꯑꯩꯕꯨ ꯎꯕꯗ ꯇꯤꯟꯕꯨ ꯁꯤꯠꯂꯤ ꯄꯣꯠꯅꯤꯍꯦ ꯌꯥꯎꯔꯝꯅꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯄꯤꯛꯄ ꯃꯤꯁꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯌꯥꯝ ꯂꯩꯕꯅꯤ ꯃꯁꯛꯁꯤꯡꯗꯣ ꯅꯨꯡꯁꯤꯗꯗꯅ ꯃꯣꯏꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯁꯤꯡꯗꯣ ꯑꯗꯨꯗ ꯂꯦꯞꯄ ꯂꯩꯁꯤꯟꯕꯅꯦ ꯑꯩꯅ ꯕꯣꯕꯤ ꯅꯪꯗꯤ ꯏꯟꯁꯥꯡ ꯌꯥꯝ ꯐꯒꯠꯂꯝꯃꯦꯅ ꯍꯣꯏ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔꯗ ꯑꯍꯥꯎꯕ ꯆꯥꯕꯒꯤꯅꯤꯗ ꯏꯇꯥꯎ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤ ꯑꯦꯝꯕꯨꯂꯦꯟꯁ ꯃꯈꯣꯜ ꯑꯃ ꯇꯥꯏꯅꯦ 그래서 아동가 그래서 ꯑꯁ ꯏꯇꯥꯎ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯑꯅꯥꯕ ꯑꯃ ꯂꯩꯔ ꯃꯥꯜꯂꯦꯕꯣ ꯏꯇꯥꯎ ꯅꯣꯏꯗ ꯂꯥꯛꯑꯦꯅꯦ ꯇꯥꯃꯣ